ताबिरिबा अमदि मिटेंग ताबिरिबसिंगबो अहानबमक्तदा अकोम चानबा थोकचोमना इकाई खुमनजबगा लोइनना तारामना ओक्सरी ममांगी वीडियोदा मयामना यामना पामना मिटेंग ताबिख्रबा मैदान हाइरिबा निंगथीजरबा फिल्म अदुगी अनीसुबा पार्ट की वीडियोदा अमुक मयाम पुन्ना पुकनिंग चंगमिनसी रहीमना हरी आई इंडियन नेशनल टीम की कोच ओइबा पामी करी कोच हाइबा अखोईगी कोच हाना लेरेना नंगोंदा हौजिक मसक ताइदुदी हानागे अतोप कोच लेना लेना कईदौबैनो अखोईना नंबु कोच ओइना अमुक खंदोइसिबो मसिदा अंजन्ना रहीमबु सपोर्ट तौदुना वा मखा तारई एशियन गेम्स ता अखोईना चैंपियन ओइनबगिदमक्तनी मसि खक्तसु नते मागी गाइडेंस मखादा नेशनल टीम की परफॉर्मेंस के रिकॉर्ड हौजिक फाउबगी लेत्रि मसिदसु नते माना इंडिया थादोखरब मतुंगदा एशियादा अखोईगी रिकॉर्ड से पुमलोय लोइरबनी मागी मखादा इंडियाना इंटरनेशनल मैच निपान सानखरे मरम सिंगसिना ngasisu मागी राइट लै अइना खंगी मदुदी रहीम साहबसी फेडरेशन की वा यामना ताब मिसकनी करिगिनो हाइरकदी इंडियन फुटबॉल टीमना हेन सानब फगतनबा मरम सिखक्तदा अहेनबो वाखल खनब मिसकसी मा खक्तनी अदुना अमुक्तंगदी चांस अमखक्तंग पिसी मयाम खुद अमुक्तंग थांगतपियो अइगी अपांबो ओपिनियन नखोई मयामबु फोर्स तौननब होनब नते डेमोक्रेसी ओइना डिसीजन लौब पामी असुमना अंजन की ककनिंगा याउदरब वाही सिंगसे तारगा फेडरेशन की मेंबर सिंगसी वाखल तपन खंथरकपदा रहीमबु नुंगसिब फाउरक्तुना अनौब कोच ने हारिबा मिसक असि फाउब याउना रहीमबु अमुक हन कोच ओहेनब पामबदगी शुभंकर नतना अतोप फेडरेशन की मेंबर खुदिंगमक खुद थांगतुना रहीमबु यानिंगब मतौ उलई मतौसिदा शुभंकर अंगकप अमग लोइनना उपाय अमत लेतना साउनिंग रहीम धारे अदुगा करिगुंबा नंगना गेम सिदा माइथीलगदी कमदौबा रहीमना खुमलई करिगुंबा अइगी टीमना माइथीरगदी अइना अमुक हन्हा टीम अमतद कोच ओइरोय असुमना रहीम की वासक अमग लोइनना महाकी पुंसिगी यामना चीरब मतम सिदा महाकी अरोइबा लाइबक लेपननबा मतम सांगना माना मंगजरप मंगलान अदु मंगफाउनब ngamnanaba अतेनबा मतम खरगी ओइना अमुक हन्ना इंडिया फुटबॉल टीम की कोच ओइकी नाकल अमदना मसिगी पाउसे ताबदा रहीमबु इंडिया टीम की कोच अमुक हन ओहेलिब करिगिनो मतम सांगना चही मापल की ममांगदगी अखोइना माबु इंडिया टीम की कोच ओहेनबदगी तांथोकननबा यामना वाना होनरकलगा माबु तांथोकलब मिकुपसिदा करिगी अमुक हन्ना इंडिया टीम की कोच ओहेलिबनो हाइदुना रोहित चौधरीना शुभंकरदा यामना साउना चैरमी अदुगा सिनसि चेंज तौरदुना उलगलिबसी 1962 हैदराबाद तनी मफम असिद लेरिबसी एशियन गेम्स चथनबगी प्रैक्टिस की दमंगनी इंडिया टीम की फुटबॉल कैंप असिदा प्लेयर सिंगसी यामना हराउनरमी मसिगी मरमदी रहीमना इंडिया टीम की कोच अमुखना ओइरगनी हाइबा पाउसी ताबदनी असुमना हराउन लेरिंगसिदा कोच रहीम चंगतुन हारी गेम सिदा लाए हाइदुना हेक्तना कोई इंडिया की दमक सानरी हाइना लौबु याद्री करिगुम नखोइना एशियन गेम्स ता चटप पामलगदी नखोई परफॉर्मेंस की लेवल दो हेन इंप्रूव ओहन बताई मफम सिदा लेरिबा नखोई मरक सिदा ओलंपियन खर यावरे अदुगा खर अमना अनौबनी अदुबा इंगोंदगी नखोई खुदिंगमक चप माने हयेंग अमुक थेंगनरसी असुमना हाइरमलगा रहीम का असिदगी थोकी मथंगी नोंगानबा अयुक्तगी हौरगा एशियन गेम्स की दमक कोच रहीम की मखादा हानदगी हेना तोंगान तोंगानबा टेक्निक कयागा लोइनना अकनब ट्रेनिंग सथबा हौरे लंग कैंसर मायुकनदुन हिंगलिबा रहीम की हक्सांगी फिबमसु नोंगमा नोंगमगी सोक्सिलकपा लेप्ती असुमना ट्रेनिंग की सिनसी लोइदुना 1962 की एशियन गेम्स से चथनबगी मतंगदा प्रेस कॉन्फ्रेंस अमा दिल्ली नेशनल स्टेडियम द पांगथोकली तोंगान तोंगानबा प्रेस मीडिया की मियोइसिंगना फेडरेशन की प्रेसिडेंट हंगलकपा वाहंगी पाउखुम प्रेसिडेंट पीरिंग मिकुपसिदा वाफम मपुंग फाना फोंदोक्त्रिङैदा मिकुपसिदा फोन अमा लाए हाइदुना शुभंकर कौथोखी शुभंकरना प्रेस कॉन्फ्रेंस असिदगी थोक्रिङैसिदा जर्नलिस्ट रोहित चौधरीना रहीम दाहरी मिस्टर रहीम नंगी टीमना जकार्ता पांथोकदब एशियन गेम्स चलरोय हाइब पाउसी ताबदा नंग करी फाउगे वाहंग से हंगलकपदा रहीम पुंगक ngaki
hanglaklibu hangsiga press conference asi loidringai sida makoi masal ngasaidagi lona karigumba khara hainabagi mami ama urakpaduga ikhang khangaudana federation gi president na thokkibaduga pumnamaksi yengluraga rahimna chingnaba ama phawrtuna press conference asidagi mahaksu thokluktuna Subankar gi manakta changsilaktuna hanglai kari tobu yauragi Subankar babu aisu khangdi finance ministry na India ki team si Asian Games ki sanaba thararoi haina lepkhre kari finance ministry kari gino adudi mana ingonda thoidokpa karimata hairakti kari no hairi tubo mana karimta hairaktargasu nangna maramdu hangnana bhona dabra rahim sa aise football federation ki president ne ai khoi gi leibak apun basigi oina India gi aina president oiba nati finance minister di Monarji Desai da aina finance minister Monarji Desai da asumna Subankar gi wafum masi loisindringai da Roy Chaudhuri thoglaktuna paukhum pirai leibak si foreign exchange ki yamna shortage oiba problem ama mayoknari Mr. Rahim maramasina finance ministry na phirep si laurakpani ngarang si aingonda magi phone ama lai leibak si gi top sports journalist ama oina makhoina aingondagi khangba pamba si kamdowna contingency hantahangani haibasini maduda aina suggest tawkibasi mai fakpagi medal laurakpagi scope leitaba sports khara lautho haiduna aina suggest tawkibani adubu makhoina hairaglisi sports apunmagi oina lauthok tabida player khara oina lauthokpa hantahanbanadi mateng oiroidra hairki madudagi aina makhoida hairisi football sim lautho maramdi football gi team sina mai pakpagi medal amata laurakani haibasi ai khoida expectation amata tawde aduga football lauthokpasina chaurakpa miyoi kunithoi mukki arembada chatki kadoriba expense kanbada mating panggadoribani Mr. Roy wafam sitar matungda coach Rahimna piroina bamiluga loinana asawba matau dhari karigino aduk yamna ai khoida yengthiribase naha oiriba sanaroi kunna leibak sigi football da achuba mating tawraga lagli aduga masigi khutung sabasibu nangna makhoidagi lauthokpa Rahim gi wafam asi hairba matung Mr. Roy na India gi football team asida yamna usitaba matau amada nakhoi halo nakhoi gi yum hanbagi journey gi paisado government na pigani haina hairi wahai sida team player journal singna asawbu matauda Roy gi manakta changsilai adubu coach Rahim na khut thangatuna khamlai aduga team player sing asida hari aina mafam asida amu halaknaga lakti fawbudi nakhoi kanamata mafam amata da chalamba yaroi mafam sida adumak leiramgadabani wafam si hairam laga Rahim Delhi da finance ministry unabalaki ta sengbagidi fatraba journalist Roy Chaudhuri amati federation gi president Subankar makhoi ani manaduna coach Rahim bo namthana bhonabada Asian Games ta India gi football team asisu atamnana thadana bhonaribani asumna hausik coach Rahim Delhi da finance ministry gi office ta thonglari yamna kuina famduna ngairbu matung finance minister gi fie tholaktuna Rahim dahari Mr. Rahim nangna mafam sida laglibasi karigino haibasi ai khangi finance ministry na final decision laukre aduga minister so hausi busy ori hausik mago unaba yaroi Rahim na amuk hari ai punsi se Indian football da kathokhrabani adhomna ibo minute manga dangdi unabagi tanjadu pibi bayai Rahim na kanna haijabadagi finance ministry ka unabagi ayabadu piraduna minister na hari Rahim sa aina kaisu tawbu ngamdi karigino hairagadi aikhoi gi contingency pighanba pami aduga aikhoi na khanabada mai pakpagi oithokpasu minister gi wafam se loisindringai da minister na hairakadori wafam si khangbadagi Rahim na marak thatun hari minister sa aikhoi gi players sing asi tasing yamna kan honari aduga aina thajai India na soidana sauthok jabagi tanjadu phangani adubo makhoida chance amakhaktang pibibadi darkar oi Rahim sa nangi football team do aina thaba ngamoi maramdi madugi khars tawnanaba aikhoida hausi dollar yamna leite minister sa bureaucrats politicians amadi dignitaries kayam thabikadabano makhoido masing kara hanthan biraga makhoidu gi mahutta players sing oina thabiyo
Minister Saab, masi Asian Games ni, Asian Summit nati, masida politician singna karimata tawang ngamba nati, masidi players sing kaktana tawang ngamgadabani, Coach Rahim gi wahai sing sida Minister adu ngayak wakal tawi, aduga hanagi sinda, haibadi press conference pangthokiba India gi team na lehoriba mafam Delhi gi National Stadium da amuk ulai. Mafam sida Federation gi President Subankar amadi Roy Chowdhury makhoi ani nungaiba phongdok laduna nok tuna wari sanarami. Makhoi na harauribagi maramdi makhoi ani gi fatraba wakalna Rahimbu yeknabu oina khanbagi damak makhoi ani gi hai singnaba plan da India gi football team Asian Games thararoi haibagi damak harauribani. Aduga makhoi anina yamna thawoidana players singduda onsinduna amuk hari. Nakoi gi coach tu mafam sida laroi. Aduna nakoi guest house ta chango. Aduga hayeng ayuk nayum da hankro. Aduga amana Jakarta da Asian Games ki damak India gi football team chalaroi haina yawba hayeng ayuk ki pau si aduga pai khoko laibak thibani. Adubu madu souvenir pabugum na pako. Asum na haidun leiringai mikup sida Delhi da Finance Minister unaruraba matung Coach Rahim mafam masida yausilaktuna changlai. Aduga magi team players sing hari. Nakoi pirol surga laknaraba natra. Rahim gi wahang sida makoi kharati ngakchanana amana amadi yangnai. Maramdi India gi team si Asian Games si yawba chattabagi pibamda hausik lairibani. Players sing asin kumlai. Hoi sir, aduga amuk Coach Rahim na makha tari. Nakoi tongan mo pocket expense ti pangoi. Nakoi madu manage to bangam gadra. Ngamgani sir, government na nakoi da mai pak to na medal lawrakani haibagi asa amat tawdi. Nakoi mai pak pa mo oibangam gadra. Ngamgani sir, asumna magi team players sing asida Coach Rahim na wa hairaba matung Rahim na Roy Chowdhury da onsinduna amuk hari. India gi team chalagani. Aduga sanaragani. Rahim gi wai sitabada India gi team na Asian Games sanaba soidana chalani khangbadagi players sing asi aman amada konsinnaduna harauba phongdoksari. Roy Chowdhury na Rahim da good job haina hairakpada Rahim na amuk makha tari. Karigumba nangna aranba pau phonglabadi nangsi India gi top sports journalist amo oina adum leigani khanbra. Roy Chowdhury na madu oithokloi hairamlaga Subankar ga loinana chatki. Makhoi chatkibaga Coach Rahim na magi team players sing hari. Team sida yawriba player khudimak aina puraga chatpa ngamlaroi. Supnagi player tara tarukhak aina puraga chatpa yagani. Team da yawroidaba player sing gi mingdu aina hojik lauthoraklagani. Asumna India gi team da yawroidaba player khargi ming lauthorakpada achan mirai naidana India gi damak kathokpaga loinana puksel sengna thabak tawriba Coach Rahim na magi hek poksaba machanupa Hakim su khandokpada yaurki. Masida Hakim wakal nungaitan lerami. Coach Rahim na machanupa Hakim bu nungsiba wahi kayana nungsi na themjin birami. Sinasigi matungda ulaklibasi 1962 sahi sigi Asian Games ki dama Gelora Bung Karno Stadium dani. India team ki khwaidagi laibak thiba ama hairagadi India gi ahanbu oina khanba goalkeeper Peter Thangras hairiba player si Asian Games si hautuk lamdai nongma watlingaida practice tawbada mahaki yet thangba khong asi soki. Maram asina Asian Games asida sanaba yawbu yananabagi damak medical expert team na mahakbu kupna yengsinduna layeng sathari. Ngayak yenglaba matungda Dr. Asin hari. Mr. Rahim, mahak si sanaba yagani haibasi ay thajade. Mahaki makong si yamna chawna pomi. Wahi si tabada India team gi goalkeeper asi aduki matik wakal nungairamdi. Aduga Dr. Asina goalkeeper asida amuk onsindun hari. Ice thomlaga khara pothasi. Asumna hairamlaga Dr. Asi thoki. Adubu sanaroi asigi thonadi hanba laitri. Soglabasu sanaba ngambani hari. Adubu mahaki khong asidi khara thina sokibana hauzik phawbagi oinadi mahak makha tana sanaba yawba ngamgadra natraga ngamloidra haibadu chapchana khangma ngamdri. Asian Games asigi mathangi numita South Korea amadi India gi team ga lamba taunagadori. Hairiba pungfam adumak hauzik yawrakladuna players sing
field thoknarakle final oina khangat aba India team gi player taramathoi sigi manungda goalkeeper Thangrasti mahaki khongi asokpan maram oiraga yauraroi mahaki mahutta Pradyut Burman na goalkeeper oigadori Pradyut Burman gi oinadi South Korea amati India ga sanagadoriba Asian Games ki masigi match asina mahaki ahanba international match oigadoribani referee na whistle khongladuna match asi haudokladuna ahobagi minute kharada Korea gi haisinglaba long pass ta India bu yamna lakchana sanari yamna ikan kanadana Korea na mathang goal mari thangna chanchin khiduna match asigi referee na final whistle khonglakle India team gi ahanbu oina khankiba chahi kaya gi mamangdagi hausik phawbada India gi team du sanariba Thangras na makhong soklam daba taragadi Korea na asi yona attack toba ngamlam loidabani haibu wafam su haina rakhi maramdi India gi team da yamna kuina sanarakpa haisinba player am oibaga loinana mahaki height asisu ka hena wangbana maram oiraga hena khudung chaba fangani haibasini match loirab matungda Roy Chowdhury amadi Subhankar na Rahim da India gi team na mai pakpa ngamlaroi nangonda amadi nangi player singda thajaba amata leitre hayeng Thailand ga sanagadoriba match asidasu India na mai pakpa ngamlaroi haiduna yamna karemna bu wangang amada nganglai aduga India team gi player sing makoi masel su match asi mai thi khibasigi maramda amana amada taisinaduna saunarami amana hai goalkeeper na soibani amana amuk hai defender na defend phajana tawdabana ni hai aduga amana amuk player amaga cooperation phajana pinadaba phajana pass pinadabana ni haiduna makhoi masel amana amada maral sinaduna saunari tanja sida makhoi gi coach Rahim changlatuna hairi football hariba masana si team game amani haina khangnari basi kari kidamaktaro football sanabada leiriba magi position khuding makki maru oiribasi karino match khuding makta match adugi oirikliba mawong matawdugi matung ina formation singsi change tawribas kari kidamaktaro aina na koida wahang ahum hangisini masi oina nenu maramdi nakoi masel si amada aran mo wahang hangnaraga leire masigi wahang singsigi paukum singdu thiyo aikoi gi return ticket hayeng book tawkhrani maramdi makoi khuding makna aikoi si hayeng gi match asida mai thigani haina khanari aina khani malemda leiriba team ama hektada aikhoina lamba tawba yeithekpa ngamgani haina adubo aina khalibasi loina oithokte maramdi aina field changlaga saraba nate aide field gi mapanda leibani field leiribasina nakhoini asumna wahi singsi hairamlaga coach Rahim mapanda thoki bathangi numita nongaladuna India amadi Thailand changyingnanabagi pungfam adu hausik yaurakle anoba strategy amaga loinana India team field thoklakle India team na 4-2-4 formation da sanaba uragani 4-2-4 formation haibasigi arthadi 4 attackers 2 midfielders amadi 4 defenders aduga 1 goalkeeper haibani Thailand gi team asisu hena lakchana attack toba ngamnanaba hariba formation asi coach Rahim na sembani asumna match asi yamna thuna haujinduna Thailand gi ahanba attack ta India gi goalkeeper Pradyut Burman na yamna haisingna ball adu faduna Thailand gi attack adu arimba tahanki Thailand na fall tawduna hanjin tawrakpa attack ta India gi defender singna hanjin ngak thoki Thailand na fall tawre haiduna wakatlabasu referee na tabi balaite hausik Thailand gi corner ama fangduna Thailand na corner counter ba sem sari masigi corner kick asina goal onthokpa ngamgadra natraga ngamloidra haibasini hausik ayengba khuding makna mi painari base mikop sigi langtak na basina ayengba sing maru oina India gi team coach amadi India gi ayengba amadi live thaduna radio gi khuthang da tariba khuding makki thamoi gi mihul asi ka hena makol thoglakle adubu mikop kharagi matungda Thailand gi corner kick asi goal oina onthoki masigi situation asimaktada India gi khwaidagi faba defender Journal asokpan maram oiraduna wan thaduna field gi mapan thoki masina maram oiraga India team gi defense line da khara asonba tanja ama laklaba yai adubo coach Rahim na akanba thona ama piduna match asi makha chathai mikup sidagidi India gi team si kanagumba amatana maithiba piba ngamlaroidabagi mong oirakle India team player singi haisingba amati manaba lingchelna
PK Banerjee की अटैक नेट फाउदोक्तुना गोल अमा चनसिनखी मसिगी गोल असिना मैच असिगी खुलाम खांग ओइरगा इकान कानदब मिनट खरदा इंडिया न मथंग मथंग गोल मरी स्कोर तौखी अदुगा थाईलैंड दी सुबनतगी गोल अमखक तरक तरक असौबग लोइनना मैच असिदा माइथीदुन लेहुखी अदुगा हौजिक चथरिबा एशियन गेम्स असिगी मथंगी मैच ता इंडिया अमदि जापान थेंगनरगनी थाईलैंड का सानकिबा मैच अदुगी मतुंगदा इंडिया की स्पोक्सपर्सन मिस्टर सोदी ने पीखिबा स्टेटमेंट अदुगी मरमदगी जकार्ता की तुंगान तुंगानबा मफमसिंगदा मियामना गेट आउट इंडिया हाइबा खोलावगा लोइनना प्रोटेस्ट तौरी फिवमसी इंडिया अमदि जापान गा थेंगनगदोरिबा मैच असिगिदमक इंडिया टीमना मखोइना लेरिबा होटल दगी मैच पांगथोकपम स्टेडियम फावबो लाकपगी लंबिदा थेंगनबनी मरक्सिदा लंग कैंसर मायोकनदुना यामना अतेनबा मतमगी मनुंगदा पुंसी लोंखिबा याना लेरिबा कोच रहीमगी हक्चांगी फिबमसु अदुकी मतिक सोक्सिलकपना महाक लोक का हेना खुबना मंगोंदा हेना अवाबा अमा मायोकनरकले अदुबो हौजिकसु महाकी वाखल पुकनिंगदे इंडिया टीमदा अदुमक थमले महाकी हक्चांगी अवाबा अदुदा थोइना पुकनिंग लुपसिंदे स्टेडियम यौरकलदुना हौजिक फील्ड थोकलकले मैच असी हेक हौबग तौरकपा जापान की अहानब अटैक तो इंडिया की गोलकीपर प्रदीप बर्मन अरिंब तहनखी यामन थुना मखा ताना बॉल असी हौजिंदुना इंडिया न जापान की माइकैदा गोल अमा इहान हाना चनसिनखी असुमना मैच असिदसु इंडिया न गोल अनि चनसिंदुना जापान बो माइथीब पिरमदुना इंडिया सेमीफाइनल चंखी मथंगी सेमीफाइनल मैच ता इंडिया अमदी वियतनाम थेंगनरगनी असुमना सेमीफाइनल मैच पांगथोकदबा नुमित अदु यौरकलदुना मैच असिदसु अहुम अनीदा इंडिया न वियतनाम बो माइथीब पीदुना एशियन गेम्स असिगी फाइनल चंखी नुमिदांगी मतमदा होटल की रूम सिंगदा मागी मागी हिपनरबा मतमदा कोच रहीम की हक्चांगी फिबम यामना साथीना सोक्सिलखी महाकी टीमना फाइनल चंगबगी हराव तयामना नुंगाइना लेगदबा मिकुपसिदा कोच रहीम दी महाकी हक्चांग द मायोकनरिबा अनाब असिन मरम ओइरगा नुंगाइफम खंगदना महाकी पुंसिगी ख्वाइदगी वाबा हाइबदु मिकुपसिदा ओइरे फिबमसि येंगलुरबदी महाक नोंगानब नंगदना कोच अमा ओइना महाकी टीमगी फाइनल मैच फावबा यावब नंगनी हाइबा थाजद्रे अहिंगसिदा अदुमक महाकी पुंसि लोइखिगदबा मालकले अवाबा कयाना योमलबा कोच रहीम की माइथोंगसि येंब ngamsilaktre अदुबो ताइबंग सेंब मपुगी नोंगदमना अहिंगसिदा रहीमबु करिसु तौदना नोंगानबगी फाइनल मैच साननबगीदमक महाकी टीमगा हौजिक होटल दगी स्टेडियम तमना लाकी अदुम ओइनमक रहीम की हक्चांगी फिबमदी अदुकी मतिक सोकले सोकथबनसु याद्रे कुचु कुमेन पुमोन ओले मरक्सिदा इंडिया टीम न लाकपगी लंबीदा गेट आउट इंडिया हाइब खोलाउ लाउदुना मसिंग यामलुब मियामना लंबी थिंगदुना इंडिया की मायोक्ता प्रोटेस्ट तौदुना लेरमी इंडिया टीम न तोंगलकलिबा गाड़ी अदु फावबा थुगाइदुना अमांग अता थोगनबा हौरखी मसिदगी प्रोटेस्ट तौरिबसिंग अदु सिक्योरिटी फोर्स सिंगना नाकथोकननबा होनबदा नाकल अनीदा यामना कन्न मुकनबा फिबम अमा लाखी उपाय लेरक्तबदगी प्रोटेस्ट तौरिबा इरांग हौरिबसिंग अदु मसिंग यामलबा सिक्योरिटी फोर्सिंग थाजिंदुना तनखाइनबा यामना कन्न होनखी इंडिया की टीम असोय अंगाम अमत याउदना सिक्योरिटी की अकनब सेक्शन थोरांग मरक्ता मैच सानाफम स्टेडियम यौरक्तुना चेंजिंग रूम दा ड्रेस चेंज तौदुना अरुइब लाइबक लेपकदौरिबा मैच असी सानब थोकननबगीदमक सेम सादुन लई मिकुप सिमक्तदा चेंजिंग रूम गा हेक थंगनन लेरिबा वाशरूम अमदा कोच रहीम दी ओंथोकना अवाब फिबम अमा मायुकनदुन लेरी महाकी अनाब असिगी अरुइब स्टेज अदु ओइरक्ला माले लोक खुबदा यामना साथीना ई ओरक्ले येंबा अदुकी मतिक वारबा ओंथोकप सकफम अमा ओइख्रे मिकुपसिगी ओइरिबा मतौसिना इंडिया की फाइनल मैच असि फावबा यावब नंगलरोइद्रा हाइबसी वाहंग ओइरक्ले असुमना कोच रहीमना यामना वाना ई ओना लोक खुदुन लेरिंगै मिकुपसिदा चुनी अमदी पीकेना यामना नुंगाइतना चंगलई रहीमगी फिबमदु उबदा रहीमना हाइदोक्तना लोतुना थमलमलबसु मखोइसु खरा मखैदि खंगले मखोइगी कोच रहीमसी अरुबा लैना अमना मायोकनरे हाइबसे
Rahim gi awaba sakpam si ubada makhoi ani su mamitta pigi ira chenduna haifam tofam khangdana yamna wana khangjai. Rahim su magi waraba sakpam adu magi player sing aduda uthoktanaba khangjinanaba honajai. Aduga karisu thoidokpa tawdaba saduna changlakdaga changing room aduda leiriba magi team da hari. Match ama wariba sini. Hausi pumnamakna ngaidun leinaribase. One haibasi karino. One haibasi malemda khwaidagi pikpa amadi khwaidagi chawba number amani. Adubo masidi number 1 gi maramda nati. Masidi 1 gi maramdani. Masi minok amagi maramdani. Karamba minok no hairagadi aikhoigi opponent adubo angakpa mawongda mukthekpagi minok amagini. Karigidamakta aikhoisu final game gi pressure leitribano. Adubo masidi photo amagini. Aikhoigi photo si hayengi pauseda phongki dabadi ai. Adubo afaba wakhalona nakhoigi pukningda mayek lana igadabani. Masi angang singini. Nakhoigi mawong matau adubo yenglaga makhoida thona ama laktuna hayengdagi football sanaba haugadoribani. Masi manglan amagi maramdani. Punsida ngasi nungaigadoribani. Aduga aikhoina santi oina sibada masina mating panggadoribani. Aduga masi pukning chap jungna leptuna philda khongda nabagi phirep amagi maramdani. One thought, one belief, one heart amadi one mind. Philda miyoi taramathoi changlabasu amakhaktang oina sanaribasi masigidamaktani. Asumna makhoigi thona haptuna wahai kharasi hairaduna hauzik India gi team philda thoglakni. Handaki match asidadi coach Rahimna achauba ahongba ama lahale. Madudi journal singamadi Peter Thangras makhoi ani asi amuk sanaba yahollagani. Journal singdi ikoi koideba mamangi match ta sokkibadagi sendokkibani. Aduga goalkeeper Peter Thangras di practice ta sokkibana maram oiraga competition asigi match amata sanadribani. Final match asi Yorokpa fawagi mamangi match ta goalkeeper oina sanaraglibasi Pradyut Burmani. Aduna mangonda hauzik field asigi experience kharadi phangni. Aduga final match asidana hauzik haubadagi sanaraklaba Pradyut Burman gi mahutta Peter Thangras oina sanahangadori. Masina maram oiraga mai pakpagi combination ama thugaibu oina thokadra haibagi wafam phawba miyamna khanari. Adubu yengba tari. Hauzik Asian Games asigi final stage haibadu oire. Walhauriba football gi result asi ngasi khanglagani. Games asida Milkha Singhna 400 meter race ta gold medal lokre. Boxing gi lightweight ta Padam Bahadur na gold medal fangduna mai fakre. Aduga football gi oinadi India na gold medal lawgadra natraga lawroidra haibadu hauzik yengba tari. Asumna India gi football team na field the hek thoglakhraba matungda Korea gi team amuk field the thoglai. Korea gi team si taraiba team amadi oiroi dori. Maramdi haukiba 1954 gi Asian Games ta silver medal lawkibani. Aduga 1956 ki Asia Cup ta su winner oiki. 1958 ki Asian Games su silver medal, 1960 ki Asia Cup ta su amuk winner oiki. Aduga 1960 ki Merdeka Cup su winner oikrabani. Adubo amabu oiro hauzik ngayaki matungdadi pumna maktu soidana uragani. Final match asi horamdai subnatagi Mikup Karatamak ngairabu matam sida mamangi match singda sanakiba goalkeeper Pradyut Burman field the changlatuna Peter Thangras ta magi globe adu pitun hari. Masi oina ublaga sano. Nangna masi ublaga sanabaduna ay makna sanaba yauri haina khanjage. Please, Pradyut Burman gi thamogi ihulsi Peter Thangras sukhangi. Mahaki wai sing sina Peter Thangras ki thamoi da supali. Aduga globe si lawduna nungsina chetna konsinai. Makoi aniki nungsibu matausi coach Rahimna philgi mapandagi nungsina yengli. Aroiba match asibu sanaba yaudabagi Pradyut Burman da fawriba nungaitaba pumnamaktusu Rahim khangdaba nate. Loina khangi, loina ui. Adubo magi anoba lalong amagidamak prayer chance tawkibani. Wadi amatangang Rahim gi makutuna masada thengbiduna nungsina themjin bibagi matawni.
asumna yamna pungning nung siningai oiba mikup sigi tungda hauzik match asi hausin kre match hobaga Korea ni yam laksaduna ahanbo oina India gi goal post tamna torokpa akanbo attack tu Peter Thangras na aremba tahan ki aduga ikan kanadana torokpa ani suba attack ta su Peter Thangras na yamna haisingna ball adu phaki mikup si fawadi Korea na India bo yamna laksana sanari India na attack amata ngamdri asumna India gi goal post tamna ahomlak suba oina torokpa Korea gi attack ta ball adubu sep taunana bhona bada Korea gi player aniga to sen minabada Peter Thangras ki hanadagi khara thina soktuna leiruraba magi yet thangba khong adu amuk ka hana soki Peter Thangras yamna wana laimai da haithaki karigumba mahaki asokpasina pibam lubadagi magna mess asidagi mapanda thokiba tarabadi India gi maraibak asi hausik yamna lui asumna miyamna pukning wan leinari mikup sida ngayhaki matungda Peter Thangras na makata na match asi sanaba ngamgani haiduna makhut thangalai adubo mahaki makhong asidi hanagumna ningthina lepa ngamdre sek tuna chen chongbagi mong oire asumna match asi amuk makha sathai masidasu amuk kahana tawrakpa Korea gi attack ta Peter Thangras ki makhong sokibana ningthina chen chongba ngamdabadagi ball adu sep tawba ngamhaude masidagi Korea gi attack adu goal oina onthokpa ngamki aduga half ki matam oirakle half ki matam asi fawada leiribe score gi fibam asi Korea 1 aduga India 0 match asigi half ki matungdagi di coach Rahim gi strategy change toki India team gi khwaidagi faba defender Jarnel Singh si center forward ki position da oina coach Rahim na sanhan ki asumna half matungi match asi horakpana ahanbu oina South Korea tamna kausinba India gi attack tu goal onthokpa ngamkide aremba tahan ki Korea na su amuk India gi goal post tamna attack tawi khong soklaba su sokna Peter Thangras su ball adubu save tawi aduga mana ball asi horum daida coach Rahim na khut thangatuna ingit ama pirakpadagi Peter Thangras na magi timda sangsila o haina lawbaga India team na phil sida hana leiramba magi position khudingmak adu yamna thuna khudakta chance tonaki phibam sida ayengba khudingmak angakpa ma oinaki aduga ball asi Peter Thangras na yamna thuna haujinduna yamna fazarba pass ka loinena hathu India team na ball asi yamna lakchana puraduna Korea gi goal post tamna kausan baga India gi su goal ama sat hekto onthoki coach Rahim gi anoba strategy si mai pakle haiduna India gi miyam aduki matik mai thong maka lamba horki ball haujinduna India gi nungaiba tangkak sigi hek thangnaba mikupta referee na Korea team da penalty ama piki masina maram oiraga India gi miyam sor chaning samang samnadaba haibadu oiki Korea gi kawgadoriba penalty kick asina goal onthokpa yabagi oithokpa si miyam gi thamoidadi 99.9% oikre penalty kick asin maram oiraga India gi achoba mangsaba ma oiba yana leire aduga amana hauzik phawbada match asi sanabadagi lemhauriba matam si supnag minute manga khaktamak ngaire hai singba Korea gi player amana penalty kick asi soidanmaki challagani haibagi matagum leiriba goalkeeper asi bthausadaba minok ama nokladuna ball asi India gi goal post tamna yamna akanba sapu amad kausili Peter Thangras su magi khongadu sokibana khara sona ubagi wani taraiba goalkeeper amati nate maram maduna mikup tudadi magi khong anabadu kauthoklaga magi maikai tamna kausilakliba ball adubu magi ariba thona puthoklaga phaduna Korea gi penalty kick asi goal onthokpa ngabhan kide matam lesilaktrabanina matam mangandana yamna thuna ball haujinduna match maka sathai aduga Korea tamna toba India gi attack ta goal ama hapkatuna haujik phawbagi oina India gi goal ani aduga Korea gi na goal ama leki haujik match asi loigadaba supnaki minute ahum khaktamak ngairba matam sida Korea gi soidre khaluraba attack ama India team na save toba ngamki match loigadaba supnaki minute ama ani khaktamak ngairba matam sida coach Rahim gi haksang gi phibam su yamna sathina soksilaki lok khubada isu yamna yaurakle
फिभम से मायोक्नरपदा इंडिया की टीम कोच अमा ओइना मैच असिदा ने ताना मिटेंग थमदुना वखल तौगदबदु अरोइबगी मिनट अमा अनि सिदी महाकी अनाबगी चाइना खांगबदा मैच असिदा पुकनिंग चंगब ngamlaktre मागी इंडिया की टीम सु यामना वाना मिनट अमा अनि सि सानरब मतुंगदा इखंग खंगौदना मैच मतम हेक लोइसिलकपगा स्कोर बोर्ड अदुदा इंडिया विन्स 1962 एशियन गेम्स हाइना थाबदु उरबदा हाइफम खंगदब नुंगाइबना इंडिया की टीम मिलु पिरांगना मफम मरांग खंगनखिदे कोच रहीमसु महाकी अनाबगी चाइना मरक्ता हराव मिनोक तमदब ngamlaktre अदुबो महाकी मसादा मायोक नरिब अरुब लैना असिन मरम ओइरगा मिनोक अमा फावबा मपुंग फाना नोकप ngamhandre महाकी अनाबा असि हेंजलकपदगी मसा का हेना सोक्सिलक्तुना मसा मतोमता हगुच्चब फाव ngamlaktre मसिगी मिकुपसिदा मागी इंडिया टीम की प्लेयर सिंग अदु सेंसिलक्तुना कोच रहीमबु चिंखतपिदुना ngakpiraga harau nungaibu phungdok minari 1962 gi Asian Games sida football masanada India gi team na winner oiduna India gi ningthi jaraba machu ahong gi phiral asibu maning tamna paihanba ngambasi uraga makhoi khudingmak ngamkhai leitana harau bu nungaibagi pina amata mafam marang khanghankhide aduga nakal amadana radio gi khuthangda live oina match asigi commentary tariba yumda lehuriba Rahim gi nupisu pausi tabada pen kapsaki nungaiba mikupta miyoiba aikhoiga loinaba harau nungaibagi pirangna lepaleita sinthari mahaki nupina asumna tawribasigi maramdi magi mapuroiba rahimna matam sangna football masana da kathoktuna India gi damak wana honaduna lakpadu madugi mahi yale khanjaduna rahim gi nupisu mikupsida harau nungaibagi pina thumhatlibani aduga nakal amadana coach rahimbu matam pumbada hek hobadagi support tobiduna lakpa football federation of India gi hanagi president anjansu mikup sidadi pirang thaurakanu haiba yaraktre mitlu napomsu pi na pungthum thumatkre pi gi ichau thokle haiba phawba yare asumna 1962 gi Asian Games ta India na gold medal lokhi aduga gold medal lokhibu matam asiga ikan kanadana tha mapal gi matungda haibadi 1963 chahi asimaki jun gi tang tarama thoida coach Said Abdul Rahim gi thawaisu taibangpal thadokhi matam dudagi hauna Olympics ta football masana gi oina Indian amuk fawba qualify oiba ngamdre hauzik fawbada chahi humpu mari haukhre aduga film asigi aroiba sarukta film gi wari da yauriba tasengba India gi football team gi players singna ahal oisilakpagi asengba saktam sing adu ulaga yamna ningthizarba film Maidaan matang asida loisanki ngasigi explanation asibo tabiraga mati miteng tabiraga kari phawbi bagi adongi thamoida fawriba mamal yamna wakhalol adu comment ta thambiramu maduna mathangi nungairba film ama yamna thuna purakna honabada ahenba thongna oijage mathangi nungairba film amada amuk mayam punna thengnaminarasi ngasigi wenadi pomna makpu akong sanba thoksomna amukka na ikai khumnujaraga matang asida tension jari